खुलुमजरी SKTV न्यूज मीटिंग ताबिरिब सिंगबु लाइखुराम थोय थोय चेनुना तराम नोकचरी अहानबदा मरोइबा पाउसिंग लोमिनसी जिरीबामदगी कुकी मिलिटेंट सिंगना फारगा तमथिन हाथिबा मियोय तरुकी मनुंगदा अहुम थांगना थिनबा यावना नोंमै मरु कया हकचांगी मफुम कयादा कापसिंदुना हाथिबगी खुदम फंगले मखान खुलगी खुंजा सिंह थागलक पगलोइनना पोपी पाम्बी थाब सिंगी मथक्ता कनब थबक लौखनब सेम सारे हाइना चीफ मिनिस्टर नोंगदोम बेरेन फुंगदोख्रे पार्लियामेंट की निंगथम मिफम हयेंगदगी हौरगनी ngasi pangthokiba all political party gi mifam da congress ta manipur gi fibum gi matang na wafum pukhatre मालम के मफम अमा हेक्तदा येंगबा यारबा मणिपुर के अहानबा OTT प्लेटफॉर्म SKTV बो सपोर्ट तौबिबगी दमक पुमनमक थागतचरी हौजिक पाउ संदोक न पिजरी जिरीबामदगी कुकी मिलिटेंट सिंह न फारगा तमथिन हातखिबा मियोय तरुकी मनुंगदा अहुमगी ऑटोप्सी रिपोर्ट नोंमै मरु कया हकचांगी मफुम कयादा कापसिंदुना हातखिबगी खुदम फंगले इंडिया टुडे एंड इन रिपोर्ट तौरखिबगी मतुंग इन्ना पिकलिबा अंगांग अहुम अमसुंग नुपी अहुम पुन्ना मियोय तरुकी मनुंगदा अंगांग अमा अमसुंग नुपी अनिगी ऑटोप्सी रिपोर्ट सिंह मपुंग फाना लाकले हाइरी ऑटोप्सी रिपोर्ट सिंगी मतुंग इन्ना चाही अनि मखाइदा ngairiba लाइस्रम चिंखै nganbage ममाइदा नोंमै मरु अमा पानखी महाकी थबाक अमदी मखुत्ता अथौबा पोत्सकना थिनखी मसिगी मथक्ता ओइ थंगबा पाम्बोमसु टेक्लमखी अमदी अंगांग असिगी येत थंगबा मिटसु यौरमखिदे चाही 15 सुरबा लाइस्रम हैतोमबिगे ओइना महाकी थबाके मनिंगलोमदगी नोंमै मरु अहुम कापसिनखी अदुगा निंगजोंदा नोंमै मरु अमा कापसिनखी हाइरी मदुना मरम ओइदुना महाकी हार्ट लंग्स अमसुंग थबाकी सरुसिंग कायहनखी अमरोमदा यूरेम बम्प रानी चाही हुमफुनिपान हाइरिबि नुपी एसिगी ओइना मकोकता नोंमै मरु अमा थबाकता मरु अनि पुक्ता अमा अमसुंग पाम्बोमदा नोंमै मरु अममम पुन्ना मंगा कापसिंदुना हातखी नाकल अमरोमदा लाइस्रम लमगानब सिंह थानिपान तेलेम खोइबी देवी चाही 13 अमसुंग तेलेम थाजमानबी देवी चाही 9 की ऑटोप्सी रिपोर्ट सिंगदी हौजिक फावदा फंगद्री मणिपुर पोपी थाब सिंगी मथक्ता कनब थबक लौखनब सेम सारे हाइना मणिपुर की चीफ मिनिस्टर एन बिरेन फोंदोख्रे ngasi चीफ मिनिस्टर एन बिरेन की सोशल मीडिया अकाउंट X ता थागलखिबा पोस्ट अमदा ngarang कांगपोकपी डिस्ट्रिक्ट के ल्याङमाई नागा की लमदा मखन खुन की लमदा पोपी थाब कुकी सिंगना लम खोपसिनदुना थबक पाइखलकलिबसी लम मपु ओइरिबा ल्याङमाई फुरुपना अवाब कया मायोकनरी मरम अदुना डिस्ट्रिक्ट असिगे एडिशनल SP न लुचिंगबा महाकी टीमगा लोइनना मखान खुनगी नहा सिंगा पुन्ना मफम अदुदा चंगदुना पोपी पाम्बी सिंग यानथतनबा होटनखिबा थागतनिंगाइनी पोपी थाब सिंगी मथक्ता मथिक चाब थबक लौखतनबा हाइरखिबगे लैंगाकना लुमना लवी मखन खुनगे खुंजा सिंगना पोपी पाम्बी सिंग यानथतनबा होटनबा अमदी मसिगी मायोक्ता लियांगमाई फुरुपना लौरकपा खोंथांग लैंगाकना थागतबा ngamde CM na khunja singda thajaba piraduna NCV and AB Central Security Force amadi State Policing matam pumbada makhoi gi damakta leigani loinana popi thaba sing amadi masida yauriba singi mathakta matik chaba thabak paikhatnaba sem sare maram aduna Manipur gi miyam nasu khongthang asida sogatuna Manipur dagi mayai kaba drug marufang na muthatpada saruk yanaba Chief Minister na appeal tawrakli हयेंगदगी हौगदौरिबा पार्लियामेंट के निंगथम मिफमगे मांगोइनना ngasi पार्लियामेंट हाउस एनेक्स की मेन कमिटी होल्दा ऑल पॉलिटिकल पार्टी की मिफम पांगथोख्रे न्यूज एजेंसी की रिपोर्ट मतुंग इन्ना ngasi की मिफम अदुदा कांग्रेस पार्टी की माइकैदगी पांगथोकदौरिबा पार्लियामेंट सेशन मनुंगदा मणिपुर की फिबम अदानी ग्रुप ता सेंजा थुमजा की मराल सिरकलिबा यावना अतै तोंगान तोंगान हिरम की मतंगदा खननबा वाफम पुखतकी हाइरी कांग्रेस के लुचिंगबा प्रमोद तिवारी ना न्यूज एजेंसी अमदा फोंदोखिबगी मतुंग इन्ना इंडिया दा मरुओइना दिल्ली दा नुंगशित सेंगलक्त्रिबा अमदी इंडिया दा हंदक मरक ट्रेन एक्सीडेंट तोइना थोकपगी मतंगदसु वाफम पुखतकी पनबा याबदी ngasi gi mifam adu hayengdagi hauraga mathang thagi tang kun fawba
ꯆꯠꯊꯒꯗꯧꯔꯤꯕ ꯍꯥꯎꯁ ꯑꯅꯤꯃꯛꯀꯤ ꯁꯦꯁꯟ ꯑꯁꯤ ꯃꯄꯨꯡ ꯐꯥꯅ ꯑꯃꯗꯤ ꯆꯔꯥꯡꯅꯕ ꯌꯥꯎꯗꯅ ꯄꯥꯡꯊꯣꯛꯄ ꯉꯝꯅꯅꯕ ꯄꯥꯔꯂꯤꯌꯥꯃꯦꯟꯇꯔꯤ ꯑꯦꯐꯤꯌꯔꯁ ꯃꯤꯅꯤꯁꯇꯔ ꯀꯤꯔꯦꯟ ꯔꯤꯖꯤꯖꯨꯅ ꯀꯧꯈꯤꯕꯅꯤ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯅꯤꯡꯊꯝ ꯃꯤꯐꯝ ꯑꯁꯤꯗ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯀꯟꯁꯤꯗꯔ ꯇꯧꯅꯕ ꯋꯥꯛ ꯑꯦꯃꯦꯟꯗꯃꯦꯟꯠ ꯕꯤꯜ ꯌꯥꯎꯅ ꯇꯣꯉꯥꯟꯕ ꯕꯤꯜ 13 ꯈꯟꯅꯅꯕ ꯄꯨꯊꯣꯛꯀꯅꯤ ꯍꯥꯏꯔꯤ Satellite take tawduna thadokhiba Amur Falcon anigi manungda Choilwatu Somalia Kenya border yokre Wildlife Institute of India WII gi scientist R Suresh Kumar na phongdokhibada ta asigi hawkhiba tang nipanda Manipur Forest Department na mapungoiba thaudang lawduna migratory bird asigi route nainanaba satellite take tawduna Tamenglongdagi paihanki Amur Falcon anigi manungda Gwangram haina mingthonba uchek amom asidi haujiksu Tamenglongge mafumda leiri adum oinamak Jailwan 2 di hawkiba irai numita uchek asigi route yengshinbada hawkiba nomaizing numittagi Maharashtra gi Ratnagiri district ke Guwahagardagi ayuk pung 10:30 leptana paiba hauduna Arabian Sea lanthokhi madugi matung irai numit ki numidang pung 8 lom taba matamda yengshinbada Choilwan 2 asi Somalia da thungbaga loinana Somalia Kenya border da leiba thengnaki panba yai Choilwan 2 amasung Gwangram hairiba maming asi Amur Falcon na Potha nabaki damak pulap punshinfam oiba Tamenglong district ki manung chana leiba khul anige mamingni Ziribamdagi angang yauna mioi taruk kuki militants singna tamthina hatkibagi mayukta tha asigi tang 13 state asige mafum kayada miyamna changsilakiba khongjangda minister amadi MLA singi yum thugaiba amadi mai thabagi thodok singa mari leinana fagatkiba mioi punna nimfumathoi sure Manipur police ki maikaidagi phongdorakibada thodok sing aduda mari leinana ngarangshu Imphal West gi mioi ahum fagatki Faraba mioi sing adudi mutum rozen atopa mingna mangi sing chahi kunipan Laisram Bijoy Maite chahi kunmathoi Jameson Thokchom atopa ming dozo chahi kun yauna juvenile amani masigi mamangda tha sigi tangkunithoi dasu mioi ahum fagatki makhoi sing adudi kakchingdagi mayanglangbam Harrison Singh chahi kunipan wayangbam Samson Singh chahi kuntrat nithoi Yengkhom Chandrasekhar Singh chahi yankai taretni thaudok sing aduga mari leinana hauzik fawada fagatkiba punna mioi nimfumathoi sure haire People's Revolutionary Party of Kangleipak Ripa ki chairman oidamba Haikruzami Botombi Khuman atopa ming ngamdairen atopa ming oza inaw na manung matam sadana leikhidabada Kangleipak Communist Party miamgi Fingang Tlanmi KCP amade MFL na awab phongdorakli lona thingkraba lalolup asig information and publicity ki member in charge S Mangal ngasi thadorakiba cherolamada oza inaw leikhidabada yawolgi ikai khumnaba utli mahakna hinglingai matamda ningtam yawolgi thabak thaugai kayada achoba thaudang kaya pubirami WESEA lamdamda leiminariba furupcha singi amata oibagi pangal sagatuna yawol lanthenk Kumang Chausil Hanba Pamba Luchingba Amani, Laikidraba Luchingba si Ingtapa Amadi Wakaya Ngandaba, Ngangtorok Matamda, Machang Oiba Wakaktamak, Fongdokanba, Mishakni, Karigumba, Kangdaba, Hiram Amatana Rubada, Harau Haram Natawayao na Sandokna, Takpigan Baluchingba Amani, Luchingba Sige, Awangba Wakalon Amadi, Asanba Mityang Ningsing Duna, Lahoragani. Mahak na hinglingai matamda, Pangtokpa, Ngamlamdraba, Yawolgi Taugai Pumba, Lahoriba, Maroi Manau, Aikoina, Mapung Fana Pangtok Nabahot na Minasi Haina, Chero Lesina Makatarakli. Nungai tabat haudok ama oina, Laikai gi Pukrida, Iraq Nabada, Chahi Nauriba, Nupa Macha ama, Laikidre, Pau Sigi Matung inna, Ngarang Nung Tilpung, Ahunga Minit Tara Mangarom, Taba Matamda, Singmairong, Maning Laikai the Laiba, Laikai gi Pukrida, Laikai Asimaktagi, Konsum, Brazes Singi Machanupa, Konsum, Chinkai Nganba, Chahi Taramatoi, Hairiba Nupa Macha si, Isingda Iraq Naki, Kudakta, Manipur Fire Service ki,
team ama thaudok thokfam da changsin motorboat sizinaduna thibaga loinana pukri manungdage nupa macha adu lokhatlaga rims imphal da pukhi adumoinamak nupa macha adu laikhatnaba ngamdana laikhidabani hairi nakal amaromda senapati district ke CMO office manakta asiba hakchang amasu leiramle asiba hakchang adu ngarang nungthil pung ani makhairom tarakpada manak nakpada leiba mioi singna thengnarakibani asiba hakchang adu police na lokhatlaba matung masak maming khangdoknaba rims ki miril sangda thamkhre hairi Maharashtra amadi Jharkhand State Assembly Mikhal yauna ngarang India gi state kharada pangthokiba maraki Mikhal ge fall lauthokraba matung malem gi khwaidagi sale paiba misak amasu oiriba Tesla company gi CEO Elon Musk na India gi electoral system bu thagat pa phongdokre CEO sina Mark Masagi company amasu oiriba social media X ta phongdorakpagi matung inna India da nongma khakta da voter million Chatruka nimfu masing thiba ngamlaga United States ki anoba President Khanaba pangthokhiba Mikhalda California gi ngasi fawba bot masing thiba loishinma ngamdri Donald Trump po United States ki anoba President oina khalle haina lauthokhiba chayol ama farba fawba California gi oina lakh ahum henba ballot masing thigadaba watli haina phongdorakli United States ki election official gi matung inna hairiba mofam asigi oina vote masing thibada chayol amaga changkhiba yai hairi ngasi state asida hoikhiba yiga sagi paw abuk pizari ICAR Regional Center Lamphel Patagi Fogba report ki batuk ida ngasi state asida khwaidagi sabagi chang Celsius degree 19.mangani aduga khwaidagi ingmagi changna Celsius degree 16 oikhi nungshita yawbai sing manilgi changna ayukta chada 33 amasung numidang wairamdana chada 94 oikhi nong chubagi changna millimeter 9.3 oikhi Aroibada maroiba pausting amukahana bizari Ziribamdagi kuki militant singna faraga tamthina hathiba mioi taruki manungda ahum thangna thinba yauna nongmai maru kaya halchangi mafum kayada kapsinduna hathibagi khudam fanglei Makhan khulgi khunja sing Thagalak pagaloinana popi pambi thaba singi mathakta kanba thabak lokhanaba sem sare haina Chief Minister Nongthoma Biren na phungdokre Amasung Parliament ki ningtam mifom hayengdagi hauragani ngasi pangthokiba all political party ki mifom da Congress ta Manipur gi fibum gi matang na wafam pukhatre Matang asida bulletin asiloi shinjare Manipur miyam gi punsida khwaidagi hen maru oiba state asigi Leibak asigi amadi malimgi paul singi damak SKTV News pumit eng taduna leibiu madugi damak Google Play Store amadi Apple App Store da changbiduna SKTV Manipur gi apps download tawbiu amadi sale amata tingdana SKTV gi news amadi ate channel sing yengbiu natraga SKTV gi website skyic.in da changbiraga website asibakta da our OTT haiba website da click tawbiraga bit ek dabiu amadi ai khoi gi social media handle sing da join tawbiduna khudaki oiba I paul sing lobiu pumdamak pukhrumjari